Churachampur Zomi National Day Pangthokri Zomi National Day gi Humdraga Nipan Subi Edition Churachampur gi New Lamkada Leiba Evangelical Baptist Convention gi Centenary Hall Pangthokri Tharamadu Manipur gi Deputy Chief Minister Losi Dikhona Chief Guest oina sarugya kibaga loinana Karong ACG MLA Kumosa ADC Senapati ki member sing amadi atai official sing Churachampur gi Deputy Commissioner Darun Kumar A Kungatare Suba Sector Assam Rifles ki Prasan Subramniyam Sarugyaki Thauram gi manungsana cultural troop sing akhanaba dance group sing gi Zagoi Kanglukya gi choreography displays mass player amasum laikhidraba lusingba singda ikai khumnab utpoina minute ama tumina leibana singba pangtoki thauramadu losi dikhona hai imphal da leidiba miyamna zomi kanglukki miyoi singbu nungsi amasum zomi singbu manipur gi cultural fabric ki saruk am oina leheningi zomi singna taliba demand sing chief minister ga point amamam ta khanaduna pina bonari ONGC gi funding makhada Tough ground ama sana ba ayaba pirakli amasum atuba matamna thabak horagani Zomi council na pukhalakpa demand sing thabak to onthokna ba khonagani amasum state asida santi amasum tangdu leitaba purangna ba government sina mangjil thana honari tungda sport saba hotel habenes hangdokpa ki thorama mada dikhona IDP sing wasagi mimda hanjin hana ba thabak paikhatli hana su phongdokhi Chief Minister na phongdokhiba leibak masa taba wapham Kuki Community sing na su harau tayam na opham thui Manipur thuklibi sahi ohum faraglab irang ngasi phawa central government amadi state lenga animakna loisinna ba masak tokpa thaba amata paikhatpa ngamdana leiri adubu haujik irang asi nem tharaktuna thawaninda ba pamdaba thaudok thokpa haibudu oiri mata asita Manipur ga anauba lenga asigi chief minister oina thawpuriba asina su puksiel singna phongdorak wafam amada Kuki Community singna Manipur gi konung oiribi imphal da lakpada lenga na sapsana ngak sienbe gi thabak lakhatkani singna ba amadi akibi yaudana lakbiyu aikhoi amata nungsi sanana puni hingmina si haiba wafam phongdokre CM na phongdokhiba wafam asimakti leibak masa taba wafamni wafam asimak leibak miyam aduki matik thakat pasu phongdoknarakli adubo Nainaningai oiribadi ngasi phawa Kuki Community gi di Manipur gi Kuki taba mafam singda Meetei singna maning tamna sarok sin tawba yagani buffer zone amadi red zone haiba leitre haiduna lauthok thri biskari gino amasum ikut ting thoklaga mikut ting thorai haibasi asumbu wafamni adubu Manipur gi chief minister gi maikei gi di Meetei community gi mot sinduna Kuki sing Meetei taba lam singda maning tamna Sathok Sasin Taubuda Karisu Akitu Zumba Lebigano, Loina Manipur Langa Ngak Sien Bigi Tabak Subsana Packet Kani Haina, Lebak Miam Kangna, Laptokiba Wapam Shibu, Housing Power Kuki Community Harau Diam Oktuna, Lebak Masatabu Wapam Amata, Fongdok Biskari Gino Habisini. Masina Takpari CM Gilebak Masatabu Wapam Asik Kuki Community na Karisu Letana Kali Habido, Takpani Haina Lobi. Masigi make Singla Kudama Pibatarabadi, Indigenous Tribal Leader Forum ITLF ki maikei digi su Manipur gi Kuki taba mafam singda buffer zone thamlibasi lokthokpa leiti Meetei community na buffer zone nansinduna Kuki taba mafam singda satok sin tawbu yaroi haina phongna lokthorakli ITLF ki wafam asimangna Manipur da thokliba lalasi sungloi losinkhiroi Meetei amasung Kuki ani tinnabi yaroi Kuki singna taliba separate administration phangtri pawba makal makha kya gi irang hauduna tan khigani haibisi takpani haibi nainaningai oiribide handak anauba lenga ama semba sida Kuki Community ki marakti gi MLA nem Sakib gen Deputy Chief Minister gi phamlan thokrabani maduda natana Kuki Community gi MLA kharasu Manipur gi konung oiribe imphal laktuna logbawna pangthukiba anauba lenga ki Chief Minister amadi Deputy Chief Minister ani Cabinet Minister ani wasak lawgi thoramda saruk yakrabani Wasak Loubiyu thauram adu lakhiba Kuki gi MLA adubusu Meetei miyamna aduki matik harauti yamna nungsin okpigi thabak sathaki maram asina maram aduna Kuki Community gi MLA sing amadi lusingba singna Manipur da thoklibi irang asi loisinna ba lopham tokko thaudang adu lawusungani loinana anauba chief minister na Meetei amasung Kuki furup ani kaina bi yaroi nungsi sanana leiminagani Kuki singna Manipur gi konung imphal da lakpa matamda akiba phawbigano lenga na sapsana ngak sienbigi thabak tawgani haina lakthokiba sigi pakum Kuki Community gi maikei digi su bifam thui madunatana Meetei community gi maikei digi da nungsi na sanasi aikhoi amatu oine hingmina si ingtapa Manipur am uhensi haiba kholau hanjin lauraga kholau sigi pakum pirakadaba Kuki Community gi maikei digi hausuk
फाव तुमिन लेसिलिबा करिगिनो मसिगी मथक्ता ITLF na kuki tapa mafam singda maitei sing sanglakpa yaroi buffer zone laukthokpa leitri haidun amuh hana irang asi makha sangdorang na ba mai surokliba siam rali maram aduna Manipur ga punba saktam kaibi yaroi singmi tami masil manau amata oina nungsi sanani hingminaba pamjari basi minister wai Khemchand gi apambasi thugai na bokhona raklibasi wakhal muna khanbi gadabani makhatana Kuki Community gi maikei digi sulaibak masa taba pakum piraktuna maitei amadi Kuki Community ani gi marakta yengthina palaiti nungsi sanani hingminagani haibadu laibak miyam khangna thamoi singna phongna laukthorapam thui Pokhai mama masa siri amana sokli Orisia gi Katak City manakta bombala sing pokhai rakpadagi nupi ama amasum sahi ama khakta ngairi bi maki masa nupi sikhibaga loinana atopa amana aruba phibamda sokle haina police na phongdokri police officer amana phongdokpagi matuina thaudo adu nahan numidang wairam Jagatpur Police Station ki manung sanba Mahajanpur khunda lebi yum amada thokibani pokhai bigi thaudok tu da mama masa yaun imung adu gi mi hum sokpadagi khudak kataki SCB Medical College and Hospital pokhe dubo mama masa adu le kanabang amdana siki haina magna phongdokli magna haiki preliminary inquiry sa thabada yum adu da bombala sing sapi ki thabak tawi heba khangbangam le haina paushna makhatana su report tawri Kuki lalaubu sing na wafong kulda lewi inpui naga singi lafoi farm kya mai thadok lam lehari India lenga na ngak siendu na thamliba kulai matik sana paiba kuki lalaubu sing amasum lalhaulup sing asina sagatpa kuki furup sing naga amadi mitei sing sathaduna lakpa landa kya gi manung sana ngasisu kulai matik sana paiba kuki lalaubu sing na Kangpokpi district ki manung sanba Kangsup Geljang subdivision konba wafong kulda lewi inpui naga sing na lafoi thariba farm kya mai thadok lam lehena pawmana makhatari Inpui naga sing hauki besai taragi mamang nagi khunja sing nakana honaduna semga sagalakwa lam ekar taruk rom na thari ba lafoi gi farm kya mai thadokuna mangalambagi matangda wafong gi inpui naga sing na hai koki lalhaubu sing na sathariba thawong si tasing lebuk thibani wafong gi inpui naga sing gi imung manung gi senthok lambi oiriba lafoi gi farm kya mai tharambasi tawhoidaba thabangni wafong hairiba khulasi inpui naga amari jirang naga kya na matam kya gi mamang nagi khunda laita dun lakliba lamdamamani khulasi da khundari bi Pui naga amadi jirarung naga sing asi ayamana lapfoi gi farm tawraga imung manung punaribani adubu ngasi haibadi ngarang yu pung apalom ta matamda wafong gi lapfoi farm asi mai tharam lehbigi pau tanarakhibani hari haujik su ningtham tha oibana farm asi gi lafu pambi sing gi mana kangsilakpadi gi akang mamana sing yanthatlaga leiba masum farm asi gi manungda horamana pi sing su kangsilakpa matam oibana kokila labu sing na mai tharam baduda thunna sak mating oikhibani hari Inpui naga amasum jiraru naga singi lafogi farm kya mai tharambasi karamba kuki lalhaubana haiba khangdrabasu kuki lalhaubana tharambani haibasidi mek singli handaksi wafu naga khulga naknana leiriba singmai kya kokthoktuna khulai matik sana paiba kuki lalhauba singa masu lalhaulup asina yokpi thakpi duna thamliba kuki amadi atai furuki mioi kya na paksana popi bambi thaduna lakli henasu pausna makhatana report awri